sebot amadi ngari ngouduna charuba emung amagi mioi manga hospital da pukhattuna mioi ama leikhidaba thoudok ase yamna unhygienic oiba ngari dagi thoklakpa toxic na maram oiraga food poisoning oiduna leikhidaba oiramgani haibagi chingnaba lei haina health director Rajo na phongdokrakli hiram asigi matangda ngasi lamphel da leiba Directorate of Health Services Manipur da pangthokpa paugi mifam amada Directorate of Health Services Food Safety gi Additional Commissioner Dr. Rajo na makhata na phongdokhibada thokliba thoudok asigi matangda mari leinaba sing thaduna emung aduna chakhiba potlam sing gi sample 13 leikhiduna analysis taunabagi damakta lamphel da leiba State Public Health Food Testing Lab ta thakare emung adudagi laukhalakiba sample singi manungda makhoina chakhiba ngari adugi matik unhygienic oibada natana ngari amagi nampham thokpa manam namdaba oiramki hairi makhoida fangliba loose motion vomiting amadi pain abdomen chingba symptoms asina clostridium botulinum kauba bacteria makhal amana thokhalamba yai haibagi chingnaba lei amadi thokliba thoudok asi karamba potlamdagi thokhibano haiba adu athuba matamda food safety gi maikeidagi hotnagani haina phongdokrakpaga loinana mipum khudingmakna chariba potlam khudingmak luna na thambiyu amadi afaba potlam leibiyu loinana fermented fish leiba matamda chection biyu haina Dr. Rajo na phongdokrakli adu hojiki emung sigi ngori emung se masigi di sign symptoms si khoi food poisoning sign symptoms se phange masega khoina kumna yengba matamda koi sebot si yenge adu kaisu khoina masega patpa kumba fungus ka kopa kaisu thengnade adubu ngari se yengba matamda koi ngari se hangdo yong matamda ngari si yam phataba ngari koi healthy oidaba yengba yamna phatau gong suja kaba adu tin bogu yorami masega tin bong mari chalu yorami adu kokta sida koi dum hoji yeminar su yani masi yamna unhygienic yam motpa kaino oigara neba manam su koi ngari gi manam du namle namthirame aduna masi koina collection tor matunda masi koi testing gi koi laboratory da food safety gi RD wing da party leba sidai da koi food sebos lore ade mang sagi thai ba machan mayam si koi loi lore ade ngari si su lore ade masi koi ni kam singna base hojik ta koi na singnari si sebot da di singadre sebot si me clear ore ade ngasai koi na singnari se ngari se yam phataba ngasagi yamna deteriorate yam toxic oiba ngasagi han bawba tin bawba yawba ngasagi ngari se masigi bacteria ni infection torga masina ngobuduna meitu phajana sidadana masigi tholko meistigi toxin do madu sangaga poison soibne se koi lawe ada faidagi ekoina singari bam hekse masi kari doina botulium hai ade si kana clostridium botulium hai ro make se masi koi chingnai masigi timing siga ada mana toriba sign symptom siga ngasagi leri meba magi chabada yauriba ngobda yauriba ngasagi ngari se masida yaungadra ina ekoina khalle masi chingnai hai woni koi test torga thadori ko je yamna poisonous oiba mehi masina tholaga masigi pot da yauraga koi sanga toxic orga poisonous orga sibane haina koina lawe bse adana koina hujisi koi food safety gi maikai dagi koina sample jingsi koi thare koi deida thaba ngamba laboratory sa thaba ngambang kai koi tore aduga thaba ngamdaba singju koi mapan ta thana bai koi ready lere ada ngasai magi putta thongbada changiba ngasai spices maru marang salt masala koi makhan 13 je koi collection tawjare aduga ngasagi koi gi sebot si jo koina yema hore sagi insecticide kari yawbrai do koi de yema hojare adu koi result ma phangani aduga yakoina usi ane ko ne pijari se masi sebot si dadi chingadre adu ngasagi yamna unhygienic oiba yam toxic oiba ngasagi ngari gi manam thoktaba koi gi ayakwa pot ama masak oiba
yamna dirty oiba ngasagi ngari do ngari su phaja oiba ngari na te ngari se makuk khara de ayamna makuk khara fungus kaba dagi yamna thiba aduma pot ama koi and masidagi tholakpa mahik sina mais dagi tholakpa toxin do aduna oigani habse koina finally koi laujai aduna masi kari mahik no jo koi final tiengani thagani aduga koi test makon khudimuk loi torga koi khangtokpa ngamno koi honajagani habsin tham koi ai thamjari aduna mayamna aina pijaninga message si yakoina chari thaiba mayam singse yamna hygienic oina afaba mongda thambiba yam preserve tawbiba pot chana ba pot khudimuk se ko yam clean na hygiene oina thambiba ngari makta sabo orgasu yam fresh oiba ngari yam clean oiba he yengbada physically phajaba manam maha koi ngari amagi oiba manam maha senba ngari chasi yamna phattaba namthiba apumba sa oiba koi atopa manam senba posingse yakoi charo si habise ngari ki sai gi aina asi thamjari